अहानबदा सोशल मीडिया साइट ओरिबा फेसबुक मिनिस्ट एन बिरेन सिंगाना थगलप ओरोल खर मैम शेयर तौजगे ngasi lakhiba akarma nonglei nungsin maram oiduna 400 kv Khwairakpam Thawal line Nambol area dagi yakhidre asidanatana 132 kv power supply system mafam kayada yakhidre mafam singdi Kaksing More Sandel Sisipur na singmani 132 kv line sing semjinbagi thabakana sangshili haba Wapham galoidana photo galoidana cm and biren singana ma Facebook post thagalakli Amaromdana Robin mangang Khwairakpam na Khwairakpam maki Facebook post aman haidi singdon duda kon noisu phajana di waram ganibo sigi nong khusu sidi akhoi phawba gyan ngaureba pumja sole location di hide tawnarasi ahing sida wakhal di thoktre haba Wapham galoidana Facebook ta thagalakli Kangla Pau ki Maru e Pauxing ahan Bukhong Serga Manipur optional gi Maikei gi Miam da Thamjagi ahan Bada Imphal Dimapur Lambi gi Saprai Mena amasung Kaubru Lekha gi Marak da Leiba Thong amasakang da Singna Bom Fitau dunu Thugairam Lei Masakang da Khulai Pai Basing National Highway ani Imphal Dimapur Lambi Paringi Saprai Mena amadi Kaubru Lekha ani gi Marak da Leiba Maru e Thong ama IED bom season duna Thong adu Thugairam Lei Thaudosi matana press na pangwa pau gi matung in ngarang ihing nongai matung pung taraga ni thoga minute ni phuga mangaram tabada Saprai Mena police station ki manung chanba mafam da leiri ba thong si sakang na basingna IED fit tauduna pokayan khibani bom pokai khiba du da thong adu gi mayai da mafam ahum mari thokna hoba ga loinana thong adu gi naget ki mafam kya da akai te thon khi Thaudo adu da miwe amata aso apan yahodrabasu thong adu gi marak nakpada leiba yum amadi search ama Pokhaibada bom se na panduna paiduna ama ata sauna thoki bom pokhayan ki baduna maram oiraga saka ani gi gari natana atopa manpu pa yauna asobu gari singsat pa yada badigi hauzik Imphal Dimapur lambi da panduna leidi bom pokhayan ki ba mafam adu da Saprai Mena police ki tim ama laktuna yengsin ki bagal loinana case ama slokatki Loina Tijin Humjin Bigi Tabak Susa Tabaki, Bom Pokayan Kibegi, Taba Dukanana Kariman with the Musata Kibano Haiba, Sapsan Hamandri, Taudosin Mara Moraga, Lambi Paring a Sigi, T. Kulen, Dimapurum Digi, Polapa, Man Pupa Gari, Samago Humdraga Matoirom Panduna Lady Va, Gari Singadugi Manunda, Loaded Truck Samago Humpugo Humdoi, Bastaru, Oil Tanker and Yari, Bom Pokai Kibamapamaduda, a hand security forcing Laktuna. Thong adugi naggeta thibu khumbi thabakana sathari hauzik phawbi oina apha apun gi pawdi leitri hensu pawsina makhata na phongdorakli makhasa tharak poina to pawna panam pawsi digi lakhusaraga lanjenaraba singda mateng phangana na thabak lakhotkani chief justice relief camp na sangjafam lawriba singna thengnariba awaba madi khudong saraba singi matangda center amadi state langak khanganduna Angama mating pangana na thabak lakot kani haina Manipur High Court ki Chief Justice Siddharth Mirdulna internally displaced person IDP da thajab pikre Wapham asi Chief Justice na lusing mutim amana Imphal East ki Ideal Girls College akampat ki relief camp na satuna inmate singda tengbang pulam khusinaba madi IDP singi wakata bagi thoram ga mari leina phongdokhibani Hongsat adura Justice A. Guneswar, Manipur State Legal Services Authority ki thapu basing amadi mari leina po official kya sarugya khiba hongsat adura mompak yauna angang singi sport items sing amadi nongmuna sangdaba yadra ba polam kya sijanaki tungda IDP sing aduga hakthengna unaduna makoina thengnariba awaba madi khudongsa daba singi wakat sing taki IDP singi Maikei digi makoi na hana leramba masagi mayumda hanjinduna lining bagi apama phongdok pugaloina Manipur ingta pa amasum normalcy purangnaba honabiyu haina wakatki loinana kayam kuina relief camp leikhi gadoribano makhatana relief camp leiba pamdi haipa Wapham sings pukhanaki IDP singi wakataraba matung Chief Justice na phongdokhibada Sahi ama phajalakadoraba matam asida thengnariba awaba singa madi khudongsadaba singi matanga nungaitaba amadi concern oiba Wapham sing thamki loinana relief camp da leidiba singi damak mahairoi singa mahima sing tambada angama mating pangbi yanaba mahairoi singi details sing khongwatuna lainga ki mari leinaba singda khangananaba thabak lakhotkani haiba Wapham su Chief Justice Siddharth Mirdulna phongdoram khian su pawsida makhatarkli Atopa pawmana se minister na miyam na samam na bawangang bagi mahut atobada SD demand gi report thau WMC
Mitai Maitaibu ST list Sanabaga Mari Lenava documents report Manipulangan Atubra Center Tagadabani Haina demand Tauduna Miam Puna Kolau Lauminabiki Kongzang Nasis Makata Namayang Impalapang to create. Wall Mitai Council WMC na local CSO sing Kudamoina Common United Clubs Amasum Mayrapai Association Mahamadi Mayang Impalgi Miam Galuna Nasin Tilpung Okumtabada Kolau Lauminabiki Kongzang Ado Sangshinki Haina Sirol Amadahidi. Kongjang aduda WMC Manipur Unit ki President Orikinbam Kunjo WMC Manipur Unit ki Women's Front ki President Orikinbam Matawlaibi WMC Manipur Unit ki Youth Front ki President Arambam Sajan Joint Secretary Alangbam Brajan Kumar Amadi Hanagi Member Ahong Sangwam Diren Sarugyaki Siolosina Makataraduna Mitaemus Naga Nima Istersigi Tribe Oina Laminarakpa du English Namaga Samapanga Yankai Gamatoi the Indian Constitution Satnava Horakumatamda Nagana ST list Yaukraga Mitaina Yahon Kiti Hairibasi Matamadugi Mitai Shingi Apamaki Mayuktani Mitaini ST list San Kitava Ado Matamadugi Mitai Akang Ahisava Mui Karakaki Kuzil Tarang Tokibini English Namaga Samapanga Yankai Gatrukta Matamadugi MP Rungsung Suishana Mitai ST list Salanaba Wapham Hodoki Adobo Matamadugi Mitai Lusing Wakrana Yakidi Ado English Namaga Samapanga Marfuga Matoi Dasu Matamadugi Ministry Shankai Sing Mitai ST list Salanaba Wapham Hodoki Labak Tibidi Matamadugi Mitai MLA Sing Wapham Madu Yakidi Amadi Madugi Mayokta Impala protest okay Maramusna Minister Notomam Berena ST list ki Matanga Miyama Samam Nabatoka Wapham Ngangbagi Mahut Atubamatam the Mitai ST list Salanabaga Mari Lainaba document report asi center Taka the Penhadi Nasiki Kongzanga do the Lao Kiba Kolau Sindi CM the Mitai ST Black Man Tawi Mitai Bukanaba Amatangaraba Pambai the ST Katani Mitai ST Sananaba report Anido MP election Mamanga Taka the Bani CM Yamgi Kolau Taka the Bani Hibasini Haba Paushna Makatana Pali Autopapa Omana Nomoi Makol Tolakpa NS Tadat Kiba Langak Laibigi Kudamnati CPI Mapham Krada Mika Loy Kibaga Nomoi Makol Tahalakpa Madi National Highway Ani Sapramana Manakta Bomb Pakayanduna Lambi Tadat Kiba Sima Akan Mamona Kanem Tawi Laiba Kananaba TV the Laukum Langak Porielgi Pampariba Amaoina Laibakansi Nomoi Amadi Bomb Makol Tualakanohaina Communist Party of India CPI and Fundropi CPI Manipur State Council na Thadorak Pasirol Amada Lengak Pai Dibasina Bod Komba Madi Santi Lady Hana Laubu Yanaba Numit Krani Nongoi Mukol Tahalam Drabasu Inara Madi Outer Gi Assembly Segment Krada Bod Tada Behek Loikibaga Nongoi Makol Amukhana Tahalakli Ba Sumakanem Tawi Masidanatan National Highway Anida Sapramana Manakta Bom Pokayanduna Lambi Tadat Kibegi Tawong Asisu Akan Bamong Kanem Tawi Asigumba criminal gi thawong sikmaka sangthan baibasi chai phajulakadoraba Manipur gi irangas lengan yengduna leithokle haibasi handak gi thawdo osina sutakle singtam tokai tahanana lengana hanba leitana khonarabra haibatu mayek singkle chai pharaklaba communal class asi Manipur karigi sangthalibano leba asiga atop state kya Hindu Muslim gi communal class masing khangdana thoki Masidanatana Tungan communal goeba, Taudo Cas Topolekre, Punama Oidunasu communal classing adu Numit Sangtandana Sangtaino Porkibangatani, Adobo BJP double engine langa and Sahi Paraglava Manipurgi water wasi, house power Lucian Mangamdri. Masigi Maram artificial communal class ni Hypotakle, Bot Kombo the Handakta, Hamnai Bishina, Ngankiba, Wongang Miana Kauti. Opposition party singi all party gi meeting phamsi peace committee CMC haibadana tashinadana leithoki aduga saibirakano lengjal manna thabuk tawsi haibsi takshinabani haib miyamna khangnara bo apni haina su serol asina makhatana phongdorakli atopa pawmana handak pangthokiba lok sabha mikhal adu Manipur miyamu yonthokpa democracy bu mingsa thianba mikhalni ozoi malemda Manipur miyamu yonthokpa democracy bu mingsa thianba lok sabha mikhal ama handak pangthokre Pangdo Kiba Mikala Dumak free and fair Oikidi Haina, veteran politician Okram Zoina Fundokre. Kawa the Labor Mahak Masagi Yamnangasi Paumission Unabama the Okram Zoina Fundo Kipta, Mamanga de Sup Mikal Kayatinake, Adobo Handak Pangto Kiba Mikala Sigumba Amuk the Ukidri, Masigi Kudong, Masigi Taudang Puramak Lenga and Pugadavani, Kotpukrana Towning but the Taudun Miamgi Hak Mat Pada Lenga and Tumin election ba, Ashimak level Tibani.
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯝꯕ ꯐꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯑꯔꯨꯕ ꯑꯣꯏꯒꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯥ ꯑꯁꯤꯒꯤ 18 ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯀꯌꯥ ꯌꯥꯝꯅ ꯑꯣꯏꯈꯤꯕꯒꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯍꯪꯅꯕ ꯋꯥꯍꯪꯅꯤ ꯑꯣꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯡꯊꯣꯛꯄ ꯃꯤꯈꯜ ꯑꯣꯏꯕꯅ ꯃꯇꯝ ꯆꯥꯗꯕ ꯃꯤꯈꯜ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯆꯣꯏ ꯇꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯆꯣꯏ ꯇꯥꯍꯟꯅꯕ ꯑꯃꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯅꯕ ꯃꯆꯥꯛ ꯑꯣꯏꯍꯜꯂꯦ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯃꯈꯜ ꯑꯃꯗꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯣꯏꯅꯗꯤ ꯂꯩꯉꯥꯛꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯂꯧꯗꯨꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯔꯒ ꯀꯔꯝꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯅꯣ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯨꯠꯄꯨ ꯈꯔꯅ ꯃꯤꯌꯥꯝꯅ ꯚꯣꯠ ꯊꯥꯗꯕ ꯊꯣꯛꯂꯛꯇꯅꯕ ꯀꯤꯍꯟꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈꯤꯕꯅꯤ ꯅꯝꯐꯨꯒꯤ ꯃꯤꯈꯜ ꯀꯌꯥ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯎ ꯇꯥꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯔꯨ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯔꯤ ꯇꯧꯔꯒ ꯂꯩꯍꯧꯏ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯁꯤꯃꯛ ꯃꯤꯌꯥꯝꯒꯤ ꯆꯤꯟꯕꯨ ꯂꯥꯛꯄꯒꯤ ꯃꯤꯈꯜꯅꯤ ꯃꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛꯀꯤ ꯅꯠꯇꯕꯔꯥ ꯃꯊꯧ ꯇꯥꯕ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯔ ꯑꯦꯖꯦꯟ ꯑꯃꯗꯤ ꯀꯦꯟꯗꯤꯗꯦꯠ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯠꯄꯨꯅ ꯈꯔꯅ ꯇꯧꯅꯤꯡꯕꯗ ꯇꯧꯈꯤꯕꯅꯣ ꯍꯥꯏꯅꯁꯨ ꯑꯣꯖꯣꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤꯗ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄ ꯍꯧꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤꯗ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯅꯨꯃꯤꯠ 9ꯅꯤ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯍꯧꯈ꯭ꯔꯦ ꯂꯝꯕꯤ ꯑꯁꯤꯗ ꯄꯣꯠꯆꯩ ꯌꯥꯎꯅ ꯑꯃꯗꯤ ꯑꯍꯥꯡꯕ ꯇ꯭ꯔꯛꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯄꯦꯇ꯭ꯔꯣꯂꯤꯌꯝꯁ ꯑꯃꯁꯨꯡ LPG ꯁꯔꯚꯤꯁ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ IOCLꯒ Manipur lengaka yanaba ma puraklaba matungda pose pusilakpa si hokibani lambi asida tha asigi taraga tarukta Tamenglong district ki manung chanba kaimai area da koki militant singna oil amadi gas tanker da nomai kapsingduna ama ata thuan kibagi thaudok driver singna steering thadok loinana matam kaktaba ban kaukibani lengaka yanaba purakpadi gi pose pusilakpa amasum ahang tata truck sing asidagi security gi akan section thorang loinana sadoksin hokibani masiga loinana lambi asida Imphal dagi jari tamna truck kunthra ga taru ngasi ayuk nonne lan thokre loinana jeri dagi Imphal tamna lakiba pocha yawba truck samarom henbasu nonne lan thoktuna Imphal tamna lakre pocha puba truck sing aduda LPG puba truck kungamanga petrol puba truck kun diesel puba truck taraga manga ATF puba truck taru mix mari amasung essential commodity puba truck kunthra yawi hadi atop pa omana state terrorism gi thawang to u haiduna khongjang sangsingkre state terrorism gi thawang tok pi u haina Thabal district ki salungpham da maira pai sina khongjang sangsingkre wakat khongjang adura saruk yakhiba maira pai sina phongdo khibada state terrorism tok pi ing tappa sakotpa laiba ama pami state asida thokliba lana sina maram moiraga miyam na mayungnariba awana singa sik olwaiki loina tha sigi taraga mapana pangthokiba ahanba tangaki lok sabha mikhalda tuan ba polling station sing the Nampuda bot hadan kibagi thong democracy bu khongoi bani mikal the Nampu sapu gi thong sa tharakpa simang salung phom gi mera pai bisuna akan momong ni yaning deki ngasi gi wakat khongjang aduda stop state terrorism Manipur wants peace and prosperity no dirty election Manipur is suffering haina thaba banner amadi placard sing sichiduna mikal the Nampu sapu taw yaning de haibana sing bu khulaw kya su lawki Makasa tarakpo na masumlusilakpo na kanglay paki mayragi editorial miyam ni special content mo na miyam na thamjagi lengang na population kami sa ling na bako na famthui Manipur si border state ama oirubadagi Manipur ka lonariba laibakya haibadi Myanmar Bangladesh ama di Nepal na singmadagi mitokya ama Manipur sang sinduna say kya gi mamang gi laisin kre haiba si Manipur lenga ama di miyam na dumakhang na rabu Wapham moire adubo asiguma mitop singa siguma sa khangdu na bigi thaba ama Manipur lenga na Paikat nabigi damakta tangai fadana population commission ama lingpam thui adu bihiramsigi matang na Manipur lenga na sabsaba thaba ama paikatana leiriba si aran boy gani miyam na population commission lingu Manipur National Register of Citizenship NRC satna halu loinana mitop miancha sing khandokadabani haibigi khongjang sangsiliba si asumbo khongjang ni asi Manipur lenga na mapung phana sokatham thui khongjang asi bu mai pakan gi hairabadi population commission ama lingduna commission asigi makhada pekat pham thokko thabak sapsana pekat naba honagadabani Manipur lenga na population commission lingbagi muhuta cabinet minister haibadi mitai ama naga ama kuki ama minister ahumna saba sub committee ama semlaga population commission gumna thabak tawgani hairibasi mai papangamgani haibasi thasadi
Masigumba Manipur Lengakna Manipur Public Service Commission, Manipur State Commission for OBC, Manipur State Commission for Women, Manipur State for Scheduled Tribe, Manipur Commission for Protection Child Right, Manipur State Minority Commission amadi Manipur State Human Rights Commission lingbagumna Population Commission mapung phana lingadabani. Population Commission lingba tarabadi aina amadi leba asigi issue kaya mamut tana khangba miyoy ama chairman oiraga mathau taba member amamam haptuna mapung phaba commission amo hengadabani. Madu tawrabadi Manipur punna kanglup kuntraga mga rom kundakaduna layribasida mapandigi karam mitop sangsinduna sahi kyagi mamangdagi laisin kharabagi haibado thidoktuna mayeksina khandok pangamgani loinana sokyadagi mitop sing sanglakibano mitop sing adu karam mafam singdagi sanglakibano haibadasu mayeksina khandok pangamgani asuna hiram asigi matangda Manipur Population Commission lingduna tokhom thokpa research work mapung phana pangthok kusangamgani Population Commission ki matam sahi ahum oiba haibasi satnaduna lakli maduna sahi ahum asigi manungna Population Commission lingduna mathau pangthok patarabadi Manipura mitop kayam yamna laibigi haibadu mayek singna khandok pangamduna masa masagi maramdamna halan khiba ngamgani asumna tawphom thokpa thaba lengana pangthokna ba honabada kari su leiba nati matang asida hangningli bu wangi Manipur lengana kari gidamangta Population Commission mapung phana lingsi haiba yadribano Maming tagi oina Cabinet Minister ahum siyamba subcommittee amana Population Commission ki mutsinuna kasin koina yauna mitop khandok pagi thabak kadai pabo tawba ngamgadoribano haibisini maduna hiramasigi matangdi leibak miyam Population Commission lingo haiduna sangsilagli bu khongjing ngasi Manipur lengana taramna oktuna thabak oina pangthonaba hotnaba sumgani aduga lengaki tawpham tokpa mathaudangni haibadasu lengak mapu oiriba Minister N Birena khangbi phamthoi Maduna tana leba amadi miyam ga mukna duna leirabadi thawaning daba thawdo wathok kya ma tholakna bagi maram hoigani maduna athupa matamda Manipur Population Commission ama lingna bagi thabak paikhat pasungani iramasigi matangda Manipur leidiba lo khanghairaba amadi atai issue kya dasu mamutana khanghairaba singdasu mangjil thadana songthoraktuna laingaki amadi lebak miyam gi mateng pangbi phamthoi haiba kanglei paki mairagi editorial miyam special content ama oina miyam na thamjari aduga hauchikuinadi miyam pau sisu matang ase lusinjarage amasu miyam puna no update ngai mina sainasu channel sigi maiki digi miyam na thamli